CM na Manipur gi lampum namak state Leingakini haikiba dugi mayokta lana khumlakpasingi mathakta Human Right Commission na sumoto case ama lakhwatkhrei. Manipur gi lampum namak Leingak amadi state kini haina Chief Minister N Biren na phongdokhibo wafam adubu yaningdi haina UNC amadi KSO na phongdokhibaga mari leinana pause ahumda phongkiba pauda yumpham oiraga Manipur Human Right Commission na sumoto case ama lakhwatkhrei. Manipur tha asigi taraganithoi amadi tarahumdoida numit khudingi phongba English ki pause ahumda UNC shares thoughts to CM statement Sol Orwellian nature of his rule says KSO amasung no encroacher at Mount Kobru haina heading gi makada phongkhiba warol sing adu da yumpham oiraga report ama commission gi secretary na submit tawrakhi. Hairiba report adu da yumpham oiraga commission na sumoto case asi lakhwathkhibane. Pause singi report singi manungda nainariba sing adude mapung oina Manipur gi Chief Minister na kangpokpi da pangthokpa u thabagi thoram amada Manipur gi lampum namak ase Leingakini haibade state kini haina phongdokhiba ase UNC amadi KSO na chingba kanglup na yamna kanna yaningdaba phongdokhibane. Aduga ahum suba pauda Chronicle News Service ta maru oina hairibana Kaubru gi matangda Thadau NP Sadar Hills na phongdokhiba Mount Kobru gi akoibada khunda leita duna hanadagi leiraklaba local inhability singbu namduna lahindanaba kanglaipa kanbalup KKL Federation of Haumi FOH amadi Liangmai Naga Council LNC na communal gi oiba mairi chukhatle maduda state Leingakna insili haibana chingba wafam kaya palle. Mathakta hairiba wafam sing ase Manipur Human Right Commission na kupna khananaba matungda hiram anida sumoto case ani lakhwatkibane. Madudi ahanbada doctrine of inmate domain versus human right of the citizens and anisubada peaceful coexistence and communal harmony among the different communities of the state of Manipur ni. Loinana commission gi midyangda news reporting ahum da piriba ahanba madi anisuba statement ase Indian Constitution ki article 1 dagi na 4 fauba violence ka mari leinai amadi imminent domain haibasigi matungda Supreme Court of India amasung tongan ba High Court singna reaffirm tawkraba wafam singbu khongoina bo oina thoi maram asina news report ahum gi manungda article 51 4 preamble of the constitution loinana article 21 apiba composite culture gi oiba peaceful coexistence bu manghanba amasung chaitheng pibo ina thokhale haibasine. News report ahum asina human right sogan bagi prima facie leire haina lobuga loinana commission na sumoto da case ama register tawdun lakhwatpane case asi lakhwatkhibaga loinana commission gi acting chairperson Khaidem Mani gi forum na lakhwatuna case asigi matangda khanakhibaga loinana case asigi respondent oidiba chief secretary Manipur commissioner revenue commissioner tribal welfare amadi special home secretary na tha asigi kuntra phabugi manungda makhoi gi paukhom sing pirakna bakhangan khre haide masida natana kanagumba lanai miyoi haibadi stakeholder association organization singnasu affidavit oina makhoina opinion natraga paukhom piningba leirabasu July kontra phabugi manungda pirakpa yagani haide. Congress ke MLA ahum primary membership tagi resign tawkhre haibadu yumpham yaudabane Joy Kishan. Congress ki MLA kaya Thoraktuna BJP Leingakta Sougatlaba Yabagi Thajaba Yamna Nakna Leire. Ngasigi pause kharada Manipur Pradesh Congress Committee MPCC ki President Govindas yauna Congress ki MLA ahum haibadi Thangmaiban Assembly Constituency gi Khumuksam Joy Kishan amasung Saikul Assembly Constituency gi Yamthong Haukip yauna Congress tagi tokhre haiba wafam ama phongkhibadugi matangda Thangmaiban Constituency gi MLA Joy Kishan na phongdorokpagi matungina di haujik phauba Congress ki MLA amata Congress tagi resign tawbugi wafam leite haikhi. Wafam ase ngasi pause asiga MLA Joy Kishan ga phone da wari sanaba matamda mahakna phongdorokhibane. MLA Joy Kishan na makha takhibade mahak masamak haujik Congress ki MLA oina leiri party asigi primary membership tagi resign tawbugi wafam sunglei leite. Loinana MPCC gi president oiriba Bisnupur constituency gi MLA Govindas Konthokjam amadi Saikul Assembly constituency gi MLA Yamthong Haukipsu Congress ki primary membership tagi resign tawbugi wafam amata leite. Mahak masamak yauna MPCC gi president Govindas Konthokjam amadi MLA Yamthong Haukip primary membership tagi resign tawkhre haina pause da phongdoknarakpa asi yamna ngakpa amane. Congress MLA amata party gi membership tagi resign tawba leite haikhi. Amaromda haujik oiragliba
Manipur gi rajniti gi ahongba sigi matangda pause asina thajaba yaba mafamdagi phangba paugi matunginadi MPCC gi President Govind Dasna President famdagi resign tawbagi cherol asi mahaka naknaba miyoi amagi kuthangda AICC gi lusing B Sonia Gandhi da ngarang pisinkhre haiba tari adubu hojik phawbagi oina Govind Das konthokjam Congress ki primary membership tagi resign tawre haibagi cherol di party gi lusingba singda pisinba laitri hairi hojik oiragliba rajniti gi phibam masigi matangda Govind Das konthokjam ka pause asina phone da wari sanana bahonabada phangba ngamkhide adubu pause asina phangba paugi matunginadi hojik Govind Das konthokjam ase Kolkata gi Sol Lake manaki Razar Hatta leiba mahaki flat amada hojik leire loinana kana amataga unadana amadi pau phaunadana leiri hairi pau asina hai BJP gi MLA taragani thoi parliamentary secretary oina hapsin bagi matangda hojik sathariba case ki aroiba rai Supreme Court na July 13 ta sungsoi soidana laukthokpa yabagi thajaba leire maduna Bharat Sangvidhan gi wangmada parliamentary secretary taragani thoi hapsinduna thabuk paheluba MLA taragani thoi Supreme Court ki rai matungina MLA phamdagi disqualification sungsoi soidana tawrakpa yabagi phibam lakani haina thajanari karigumba MLA taragani thoi asi disqualification tawkiba tarabati hojik BJP na lusingba sungsinaba Manipur Leingak asi achoba chaitheng am pirakane adubu BJP na lusingba Leingak asidi sungkai kaibagi wafamdi oiroi hojik phawba BJP na lusingba Leingak asida punna MLA 38 na saugatli maduna karigumba BJP gi MLA taragani thoi disqualify tawkiba tarabasu Leingak asi hingduna leigani matang asida opposition oiriba Congress nasu anauba Leingak ama semba ngambagi MLA masing suna leiroi maduna oirakpa yariba rajniti gi lalong asigi mangjongna Congress ki MLA kaya Congress ki primary membership tagi toklaga Congress tagi thoraklaga independent MLA oina BJP na lusingba Leingak asida Sougatlaba yabagi phibamda lakpa yana leiri hairi pau asina hai lalong asigi makhatana Manipur Pradesh Congress Committee hojik MLA oina leiriba miyoi nipan rom Govind Das konthokjamna lusinglaga Congress tagi thoraklaga independent MLA oina BJP Leingakta Sougatlaga punna Leingak paiminanabagi lalong ama yalakpa yabagi thajaba yamna nakna lei hojik BJP na lusingba Leingak asigi minister fam ani hangduna leiri karigumba BJP gi MLA taragani thoi disqualification tawkiba tarabati makhoi gi manungda hojik cabinet minister oiba MLA anisu tokhiba tabane maduna BJP na lusingba Leingak asida punna minister fam mari hangduna leigani maduna hangba minister fam mari asi Congress ta thoraklaga independent MLA oina BJP na lusingba Leingak asida Sougatpa singda minister fam sing asi piba yabagi oithokpa yamna nakna lei asumna oirakpa yaba rajniti gi aphaba lalong asigi manung channa MPCC gi president Govind Das konthokjamna lusingduna rajniti gi poram yatuna MPCC gi president phamdagi resign tawbagi phirep asi laurakpo oigani haibasi rajniti nainaba kayana phongdok narakle nakalamaromda MPCC gi president Govind Das konthokjamna president phamdagi resign tawbagi cherol AICC gi president Sonia Gandhi da pisinkhre haibagi pau ningphu tana rakpadagi ngarang Congress Legislature Party CLP gi lusingbasu oidiba hanagi chief minister oibo bigi Imphal gi Bapupura da leiba quarter da ngarang numidang CLP gi oiba mifam ama pangthokre haiba tari mifam aduda Congress ki MLA AK Mirabai Khumukcham Joykishan Yamthang Haukip amadi Didi Thaisina chingbasing saruk yakhide hairi adubu pause asina phangba paugi matunginadi Didi Thaisi di masangamdaba amadi Kumari AK Mirabai na mahaki apokpi mama masangamdabana maram oiduna CLP gi meeting adu yaukhidabani hairi aduga Congress ki MLA Joykishan Yamthang Haukipna CLP gi mifam adu yaukhidabagi maramdi karigino haiba khangba ngamdre nakalamaromda pause asina paugi matunginadi MPCC ki president oiriba Govind Das konthokjamase ngasidagina tha ani ahumgi mamangdagi Congress party dagi toklaga BJP da yaubagi wafam mahaki Bisnupur kendra gi maruoiba worker kaya da phongdoktuna hojik Bisnupur da BJP gi oina hanadagi leiriba worker singi karamba mawongda chatminaba yagadagi haibagi thabak thorang kaya laukhatnaba matangdasu chection wa khanaba laikre haiba tari aroibada tabiriba pumnamakpu thagatjari